Miss Universe asi karitagi hwrkkhi Indiana title asi kayarak lawkhrabagi amadi atop laibak thibat kodo kaya Miss Universe thokkhrabagi haibado ngasigi video asida punna yeminasi. Sahi 1951 da Miss America pageant da Catalina koba swimwear brand amana main sponsor orami. Hariba brand asya Pacific Knitting Mills koba clothing company amagi brand ni. Swimsuit ki matang da Miss America pageant gi silli langliba organizer singa Catalina ga yanaraktabadi company asina sponsorship ado withdraw toram. Tokpagi mahutta Catalina na makoigi inawnoba International Beauty Pageant ama silam masibu Miss Universe haina khangnaki. Ihan-hanba Miss Universe Long Beach, California, USA da 1952 da pangthokhi. Contest atuda tongan balaibak-singdagi contestant 30 na saruk yaki. Catalina swimwear na makoigi brand asibu promote tawduna sinba contest asida Finland gi Army Kusilana ihan-hanba Miss Universe 1952 oiki. 1960 dagina 1970 gi matam asida Miss Universe asya B3B pumba phavrami. Haujikti Catalina swimwear na Miss Universe ki mapu oitre. 1991 nagi hauduna Miss Universe ki honor sa change tawduna lakli. Ngasi makidi Miss Universe ki mapu asi Thailand gi multinational company JKN Global Group ka USA gi Legacy Holding Group ka 50-50 partnership oiduna lairi. Ngasi phaubada Miss Universe 73 lak angthokre. Masigi manungda Indiana title asya ahumrak lawba ngmkhre. Ihan-hanba Miss Universe India dagi 1994 da Susmita Sen na oiki. Colombia, that means Susmita Sen was India. Miss Universe ki title asi lawraba tungda Susmita Sen na Bollywood da khongdarakuna aphauba superstar ama oiri. Matung ilakpada 2000 da pangthokpa competition asida India bu represent tawriba Lara Datta na title asi lawba ngmkhre. Susmita Sen gi matungda anishuba oina Miss Universe 2000 Lara Datta na oiki. December ki tang 2021 da Israel da pangthokpa Miss Universe asida India gi Punjab tagi Harnas Sandhu na title asi phangkhre. Miss Universe 2021 Harnas Sandhu celiac disease koba laina amana maram oiraga weight gain tahankhi. Masi pumnama oirabasu wanaba leptana mayamna laknaba kaya maithiba piramduna September ki tang mga 2025 da release tawkhiba Bhagi 4 da main role lauri. Handaki chahi 2025 asidi Miss Universe kanana oigedoribano haiba khangching. Mayam punna November ki tang 12 da Thailand da pangpokkodoriba asidaki khangminnarasi. Asumna Miss Universe asi tongan ba mafamsingda 73 lak pangthokre. Angakpa kaya amasu competition asida thokkre. Kungkoksing adu khara hairabada. Miss Universe 2002 ki title asi Russia gi Ojana Fedorova na oiki. Tha khara lairaba tungda Ojana ki title asi organizer singna lawthokhi. Official oina organizer singna di Miss Universe amagi duty mapung fana pangthokpa ngamdaba amadi event singda saruk yadabagi thai. Miss Universe ki history da yamna tangna thokpa amadi ihan-hanba oina Miss Universe ki title lawthoktuna Panama gi first runner up Justin Pasekna amuk Miss Universe 2002 oihankhi. 2015 dasu yamna nungaitaba thodok ama thokhi. Planet Hollywood USA da December ki tang kunda Miss Universe 2015 yamna harau taramda pangthoklami. Competition gi aroiba matam yawraklabada contest adugi so host oiba Step Harvey na Miss Colombia amadi Miss Philippines anigi marakta winner lawthokpa tarami. Step Harvey na Miss Universe 2015 bu Miss Colombia haiduna lawthokhi. Colombia! Anauba Miss Universe oina Miss Colombia bu crown upiki. Minute khara lairaba tungda Step Harvey amuk stage ta kakhalakhi. Mahakna amuk lawthorakhi. Miss Universe 2015 asya Philippines mahakna serang turana lawthokpani soikhre haijarami. I have to apologize. First runner-up is Colombia.
ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯉꯛꯅꯈꯤ ꯃꯤꯁ ꯀꯣꯂꯣꯝꯕꯤꯌꯥꯗꯒꯤ ꯀ꯭ꯔꯥꯎꯟ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯤꯁ ꯐꯤꯂꯤꯄꯤꯟꯗ ꯎꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯅꯧꯕ ꯃꯤꯁ ꯌꯨꯅꯤꯚꯔꯁ 2015 ꯑꯁꯦ ꯃꯤꯁ ꯐꯤꯂꯤꯄꯤꯟꯕꯨ ꯑꯣꯏꯍꯟꯈꯤ ꯃꯔꯝ ꯑꯁꯤꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯣꯁ ꯑꯥꯏꯀꯣꯅꯤꯛ ꯏꯚꯤꯅꯤꯡ ꯒꯥꯎꯟ ꯋꯥꯛ ꯑꯁꯦ ꯃꯤꯁ ꯌꯨꯅꯤꯚꯔꯁꯇ Philippines. ꯀꯦꯇ꯭ꯔꯤꯌꯣꯅꯣ ꯒ꯭ꯔꯦꯒꯤ ꯂꯥꯚꯥ ꯋꯥꯛ ꯑꯁꯤꯁꯨ ꯑꯃ ꯑꯣꯏꯔꯤ ꯃꯍꯥꯛꯀꯤ ꯈꯨꯆꯠ ꯀꯣꯟꯐꯤꯗꯦꯟꯁꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯤꯁ ꯌꯨꯅꯤꯚꯔꯁ 2018 ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯂꯥꯛꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯊꯥꯏꯂꯦꯟꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯁ ꯌꯨꯅꯤꯚꯔꯁ 2025 ꯑꯁꯤꯗ ꯏꯟꯗꯤꯌꯥꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯨꯅ ꯔꯥꯖꯁꯊꯥꯟꯗꯒꯤ ꯃꯅꯤꯀꯥ ꯕꯤꯁ꯭ꯋꯀꯔꯃꯅ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ 2025ꯗ ꯃꯤꯁ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯣ ꯉꯥꯏꯗꯨꯅ ꯂꯩꯃꯤꯟꯅꯔꯁꯤ